Marupao. Kabui Rongway Furum na Kundariba kay Kuda known na Saba Tingkaw Ragwang Kalum Kai Laisang Ama kasi Inner Manipur Lok Sabagi MP Dr. Angomcha Bimol Akoizam na sanggado na miyam da sinagre. Kurum Jari, ISTB Pau meeting Tabi Ribapum na Magputaram Okjari, Pau Santok na Pizari. Kabui Rongway Furum na Kundariba kay Kuda known na Saba Tingkaw Ragwang Kalum Kai Laisang Ama ngasi Inner Manipur Lok Sabagi MP Dr. Angomcha Bimol Akoizam na sanggado na miyam da kutsinagre. Imphal East District ki Ketrigaw Kendra gi manung chen badalaiba Kabui Rongway Furum na Kundaba Ariba Khul amasu oiriba kay Kuda Tingkaw Ragwang Charik Piak Film kay Kuna dong nasaba Tingkaw Ragwang Kalum Kai Laisang Sangkabagi Thauram aduda Inner Manipur Lok Sabagi MP Dr. Angomcha Bimol Akoizam kay Kukhulgi Khunbu Ingel Chau Palmai Ketrigaw Kendragi MLA Sheikh Nurul Hassan TRCP Assam Manipur amasung Nagaland gi Working President Chungkairung Kamay Kalyan Ashram Manipur gi Executive Member su oiriba High Court of Manipur gi Senior Advocate Sapam Biswajit na Thauram adugi athoiba mithunglen sing oina serukyaki Tingkaw Ragwang Kalum Kai Laisang Sangabagi Thauram aduga mari lenana Kabui Furup ki nat ki oiba Thauram sing pangthok pagaloinana nat ki jagoi sing su utki Also followed by another song again. Handak pangthokadoriba CBSE COSEM amasung BOSEM na exam da Imphal Municipal Corporation ge cooperator oiramba Y Ratikanta na pungning thagatkhre tungi yumbi oiraktuna khunai asibu achumba lambida lamjing mioi amamam oirakna bagi pungning thogatpa oina Imphal Municipal Corporation Ward number 19 gi cooperator oiramba Y Ratikanta na ward asida chahi gi CBSE COSEM amasung BOSEM na exam singda exam thanabagi same sariba singbu pungning thogatpa thauna hapa oina paring naina chatharakpagi Lak suba oina ya school kendra gi manung chanba IMC ward number 19 na konba asigi manung dalaiba mahiroi singda exam thabada sizinagata ba polam khara khudol pituna pungning thogatkhre pungning thogatpa aduga mari lenana Imphal Municipal Corporation ward number 19 gi cooperator oiramba yumlembam Ratikantana class 10 amasung 12 asi mahiroi amagi punsigi firep lep nabagi yamna maru oiba tangkak amani makoina hotna jari ba sibo aikoina pungning thogatpiba exam asi akiba leitana mayok na bangamna ba Thauna hapip asi yamna tangai fade khongfam asida mai paklaga tungi lambi chatnabagi khongfam lepa ngamgadori bani IMC ward number 19 na konba jagada leiba class 10 amasung 12 thagadaba mahiroi singbu pugning thogatpa si hantak tharaga ahumlak sup oina paikhatpani mahiroi singna exam mai paklaba matung makoibu okpi pa asisu paring naina pangthoklaga lagli mai pakpa makok mathang taba sidim hausani adumaklakani adubu exam thagadaba sing pumnamak mai pakpa ohena ba ikoina pugning thogatpi si makoina tungi afaba mirol amamam oiraktuna ngasi lamdam asida tangdu leita driba charang naba oheliba asi leihandana tangdu leitaba ingtha taptha iramdam ohelakba ngamba oinaba hotnaba ngambasu oirashanu haike Hindu Sammelan Samiti Thobal Nagar na senduna Hindu Sammelan gi thoram ama Thobal awang lekai dalaiba Superstar Club Ground da pangthokre Social Unity Cultural Awareness amade Religious Identity bu masak khena thokhanaba pandam galoina na pangthokiba Hindu Sammelan gi thoram atuda Pranta Sangachalak RSS ki Manipur Narayan Babu Singh, Pracharak Pramukh Assam Khetra MM Asokan, Vishwa Hindu Parisad Manipur RK Radhamohan Singh, Directorate of Ayush Government of Manipur ki Director Dr. AK Lokendra Singh, Director Amadi Hindu Sammelan Samiti Thobal Nagar gi Convener A Krishna Kumar Sarmana atoiba mithung sing oina serukyaki. Bharat Mata gi photo da leisu katuna amadi Laishon isai chingba saktuna hogdokiba thoram atuda resource person oina wangang laduna Pranta Sangachalak RSS Manipur
Narayan Babu Singh Nahai, Rashtriya Swayam Sevak Sangha RSS ki Chahi Chama Suba Palan Thoram gi Makha Tarak po ina Mandal Mandal ki Pangthokba Hindu Sammelan gi Thoram amani. Manipurda leiriba Mandal Humfu Tara asi lagliba tha asigi kun faubagi manungda loishingani. Chawkraba Hindu Samas asida apunba saktam leiramdre, apunbagi pangal leitabana, British na India bu lokshinbani. Haujigning Tamlabasu apunba Hindu Samas ama semhaudrabade, tungdasu amuk mikha polakigani haiba wakalonda, India da leiriba Brahman Vaishnav, Khetri Sudra pumnamak asigi apunba masagalakatabani haiba wakalonda, Rashtriya Swayam Sevak Sangha RSS Semkiba, RSS ki founder, freedom fighter Dr. Kesab Baliram H. Wargi Maramda Wafam Kaya Fongdoke. Hindu समाज की अपन बगी सत्यम रहते रहे लिंगजेंग माने दबने जाट विचाट की मरीदा ब्राह्मण ने खेत्री ने वैश्य ने शूद्र ने तोंगान मिंगदा अमका खन्नर के लिए राजा निथो सिंह वरचु अमका खन्नर के लिए मरम मधुना सी अचौब लेव समाज की मानव समाज अमा ओले लगदबनी अदु लेत्रदी नची नत्रका हयन गांधी जी की मखादा स्वाधीनता आंदोलन दा कोई निंथम फंगनी निंथम फंगदचु आई निंथम नाकपगी लेवा समाज कोई दल एकदवनी सुसंगठित समाज एकदवनी लेवा किदमता नेशन द फर्स्ट की वाकल खल लगा लेवा समाज एकदवनी अदु किदमता करी तो वर्षी खलगा 1925 दा राष्ट्रीय स्वयं संघ मा लिंक है Paugi Marakthana Tembe Break Mata Longminase. Yung magigano, alam mo tamo, sige yung say, next time tinacheksin na lang sila katam ka ba ni ne? Tadarang sik, juhar habag am takidar bo. Asum na, mayam na machalbog na option lugum, basige yung masilbog, aso yung ang ko kada batagi, next time tina napseli. Next time juhar habag yung matok na nabasim bani. Zaman mo isi na mana, concrete katok na tinaro matanda, kapamil ang muktuhan na hinggal adli. Next TMT, strength is in the tree. Honglagli ba punsigi lambi sida aray ba tsaba yaba makai sasinari. Aduna hidak lang thak kayama sa daba yarakte sasil liba singduna adom gi liver da kayam sokhan likhang bibra. Liver na bu soklaba saning thakning ba phaw daba puk nungai taba khong hamba nungai rak taba kuchu comment senghal lagti. Kuding magsibu ngakthok ke hairabadi Jolip 100% natural syrup amati capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli. Pumna magsibu kudak ta phanba ngamlaba Capidon cup syrup. 100% herbal product ni lok khubada natana nakmahi sialaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Break Matung Taram Nokchare, Pau Makatana Pizare. State Council of Education, Research and Training SCERT Imphal meeting Makhada, Manipur State Kabaddi Association Sinduna Nomagi Oiba, Kabaddi India and Manipur Haiba Asida Seminar among Ase, Mezor Khulda Leba Manipur Press Club Ta Pangthokre. Tauram Aduda State Council of Education, Research and Training SCERT gi Director Ahibam Roman, Manipur State Kabaddi Association MSKA President Ajiten Amade, Masak Nairaba Muykan Serugyaduna, Atoiba Mitonglen Singh Oike. Manipur State Kabaddi Association Secretary Motilal Thongnauzam na Fongdokibada, Kabaddi Haiba si Masana Ase, Matam Amagi National Games Singda Lamdam Asigi Achawa Mingchet Kaya Lobak Ngamlami, Masida Hanalayamba Siga, Hausig Lady Bapibam Asigi Kenabasina, Kabaddi Sana Kona Bagi Sitharakba Thengnare. India da Hausik Kabaddi Asi Pro Kabaddi Professional League ki game Oina Chet Kibasida, Sanaroi Amana Season Amada, Lupa Crore Ahum Fanglaba Matam Asida, Manipur na Karigi Sontana Lady Bono Haiba Asida, Manipur gi Oina National ki Thakta, Senior Nupi Sanaroi Singh Thana Bohonabada Team Ani Ahum Dagi Leiram da Vasina Oiri Adobo, Hausik Manipur gi Oina Team Nipal Sukre, Matangi Season da Team Tara Taruk Suragani Haike. Loinana, Ngasi Pangthok Liba Kabaddi gi Seminar Asina, Kadai Fauba Changsinduna, Puna Chaukat Minaba Yabage Amadi, Aikoi Kudimak Kabaddi players Singh Hegat Handuna, Tawayang na Sana Halasi Haiba Wafam Singh Fongdoke. Pro Kabaddi Professional Sir Kraga Hojiti Nupigi, Professional Kabaddi, Sang Nabagidamta, MSR Kabaddi, Federation of Indiana, Angak Kongjang Makak Changselay, on the 2027, the Oigedo Mali, Adu Sub Sabadiliptri. Asigi profession kabati ne changsal aba matamda mamangi moina lek me ama sem giba patna lek ko hairo mo hairo samai sem de notice ki lek ama bau le hokde
ꯑꯗꯨ ꯂꯩꯍꯧꯗꯕꯁꯤꯗ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯃꯅꯤꯄꯨꯔ ꯃꯦꯘꯥꯂꯌꯥ ꯀꯕꯥꯗꯤ ꯁꯥꯟꯅꯕ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯛ ꯑꯃꯈꯛ ꯅꯣꯔꯠ ꯏꯁꯀꯤ ꯂꯦꯛ ꯑꯃꯈꯛ ꯂꯩꯍꯧꯔꯒꯗꯤ ꯃꯥꯒꯤ ꯄ꯭ꯔꯣ ꯀꯕꯥꯗꯤꯒꯤ ꯁꯤꯁꯇꯦꯝ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯂꯦꯛꯇꯨꯒꯤ ꯄ꯭ꯂꯦꯌꯔ ꯀꯣꯇꯥ ꯂꯩꯖꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯐꯪꯍꯧꯗꯕꯗꯨꯒꯤꯗꯃꯛꯇ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯗꯨꯗꯩꯗꯗꯤ ꯉꯝꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗꯩꯗ ꯑꯩꯈꯣꯏ ꯀꯣꯇꯥꯗ ꯉꯥꯛꯇ ꯆꯪꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯨꯄꯤ ꯃꯆꯥ ꯄ꯭ꯂꯦꯌꯔ ꯄꯨꯊꯣꯛꯑꯦꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯂꯦꯛꯁꯦ ꯁꯦꯝꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯈꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯄ꯭ꯂꯦꯌꯔ ꯈꯔ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯃꯣꯕꯤꯂꯥꯏꯖ ꯇꯧꯕ ꯀ꯭ꯂꯕꯇ ꯆꯠꯂꯒꯁꯨ ꯍꯦꯟꯅ ꯑꯀꯣꯝꯕ ꯊꯕꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯆꯪꯁꯤꯟꯖꯕ ꯁꯦꯃꯤꯅꯥꯔ ꯑꯃꯈꯛꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯄꯤꯖꯔꯦ Kabui Rongmai Furupna Kundariba Kaikhuda Nauna Saba Tingkaura Kwang Kalungkai Laisang Ama Ngase Ina Manipur Lok Sabha gi MP Dr. Angomcha Bimol Akoizamna Sangaduna Miyamda Sedakre Hauzik Fabigan Astivina Sandokchaba Manipuri Pau Matang Salozare Miding Tabiri Bakum Namapu Amokana Kurumjare